Hauzik Naga village guard ka Kuki terrorist KNF ka khuthok na bada Kuki militant ama sire hare. Loinana Kuki terrorist singi bunker amadi yung kay paksana may thaba thakhre haina social media singdo video thaganarakle makhataba update ngamina se. Kuki na phajiluba Naga nupi sing aduna makhoi bu phajiluba numen aduda makhoi gi mamit ponsillaga sa thongba ama pijarakhe sa adu sabada top topa ama phawkhe madumiyoi bagi sadong thongra haina singnakhe adubo mamit ponsenbani na khangkhide karigumba oiram labadi Kuki na farga makamaka kaklaga hatkhiba Naga tarukhi sadong oiramgadra haina singnaba phawna re haina claim tarupuge audio social media da viral oirakre hade adubo claim asi kadai phawba sumdebono habadi confirm oidre Kangpopi district lom da pochai sing pusin ba thingle Mamang thagi tarawumdogi ayukta Kangpopi district ki new kaithel manbi PS na konba Scotland amasung kojim ani fautuna satpa Interbillage road amagi mafam amada Kuki terrorist khutpu amana ambush tawduna search leader ahum hatlaga atopa marina sohan khiba amasung haujingna asiba haksang oina sinaraklaba Naga misam taruk fajin khibagi mayokta NS2 Imphal Dimapur lambi paringda economic blockade makhatana sathare khongjang ase kaubru range liangmai women union KRLWU gi mijeng makhada Naga phurki miyosing maruaina local liangmai Naga singna thasgi manga dagi hauruduna changsilakibane khongjang loisingna Imphal West district ki sengmai PS ki jurisdiction manungda laiba namdelongda thoraktuna khongjanga seleptana changsilakibane ngarang su khongjanga segini partisan banumita local Naga volunteer singna NS2 paringda namdelong phawduna satokachin tawba gari sing check tawkhe khongjang loisingna security force amasung emergency service ki chatpa gari natana pochai puba gari sing satokachin tawbada athingba thamkhe maroina Kangpopi district lomda amasung Gamge phai Kuki khulomda nomagi punsida changba tangai fadaba chana thanaba polam sing amasung atai pochai sing pothok puchin tawba thingle maramasin mamang thagi tarawmda da thokeba ambush ki thawdo amasung thawdo adugi matungda Kuki amasung Naga na phurup anigi misam sing phajinduna thamlakpadagi thengkhang naina Thadok narakhiba amasung Naga misam tarukpuna asiba haksang oina phangkhibana singba thodok sing mathang thorakpadagi haujiksu maru oiba state national highway ama oiriba Imphal Dimapur lambida mahausagumna sathoksin tawba yadre haide Petrol amasung diesel lining ba sangda panglaida leiba yahan khidre gari amada nongmada diesel liter chanidagi hena pidana amadi industrial commercial amasung institutional singi oina petrol amasung diesel sang yamna laisinbada government na athengba thamkhre official order gi matungena global supply da akaiba thorakleba asina maram oiraga local ge oiba petrol amasung diesel gi awatpa thohandana ba government na khongthang asi local lakibane retail outlet singna gari gi tank natraga pesona approve tawba container amadi customer ki gari da nomada diesel liters ani phawba piba yagane industrial commercial amasung institutional consumer singi oina retail outlet singdagi petrol natraga diesel laibada athengba lairagane makhoi gi oiba consumer pump singdagi khaktamak thaw lawgadabane haide petrol amasung diesel gi mamal da khenaba lairapadagi mafam kharada thaw maru oina diesel ka hena laisenarakpadagi demand gi sangda ka hena Wangkhalakpadagi athengba si lakadoriba numit maudrani oina thamlakhibane haide Delhi petrol pump singda diesel gi mamala si lupa 95.20 pirabasu sangyamna leiba matamda lupa 134.50 phawba piri haide Sahi asigi me thada state na salaiba IOC BPCL amasung SPCL farm singda petrol da zada 4.8 amasung diesel da zada 6.4 hangat patheng na ke Thasiki Taramathoida Ministry of Petroleum amasung natural gas na thokpa motor spirit and high-speed diesel temporary regulation of supply through retail outlets order 2026 na fuel retailers sing amade oil marketing companies sing na lakadoriba numit maudrani asida retail outlets sing dage jangyamna laisandana ba khangan ke haujuk oiriba geopolitical gi oiba phiba masina maram oiraga government na khongthang asi tangai fadana lokhalakibani haide order sigi matungina institutional industrial amasung commercial consumer sing na retail fuel station singdagi petrol amasung diesel gi sang wangna laisan ba tawdana masagi consumer pump sing khaktadagi mathau taba du launa ba khanghan ke masagi mathakta gari singda natraga peso petroleum and
Explosive Safety Organization na ayaba piraba containersingda retail outletsingna diesel liter chanidagi hena nongmada pidanaba sukhangankre. Orders in a public sector oil marketing company singamade atai authorized fuel retailer singna athingba sima pungphana chanahanaba amade state amasung union territory singna thau poisinba black marketing ayaba yaudana sang yamna laisinba amade fuel supply sing na thaiba singi mathakta chapchaba action lokhanaba khanganbaga loinana athingba sila kadoriba nomit baudrani asida chanagane amade mathau tarabade anauba government gi order ama thoktuna sangdorakpasu yai haide. Justice Pangdri Fauba Naga Taruki Asiba Haksang Laukiro Hana UNC na Fondo Kre, UNC na Chief Minister the Charter of Demand Sing Pisin Kre, Kene Pibu Terrorist ni Laukto O, Namsa Kibge Laukto O Hana Fondo Kre. Mamang Thagi Taraundugi, Numit Junglak Pada Kangpopi District Laylon Wi-Fi Kulgi, Kunjanu Pising na Hana Parba Matungda, Kene Pinamamit Amadi Makut Punsilaga Puraga Satkibadagi Mafang Kangdana Leraklaba Matung, Tasagi Taragi Nungchilda Kolasimaki, Mapam Amadagi Asiba Haksang Sing Oina Funkiba Nagami Jam Taruki, Tauduki Matang the United Naga Council UNC Nangarang Tungan Ba Demand Mari Yauba, Charter of Demand Amas Minister Y. Kem Sanda Pisin Kre. UNC ki President NG Lorho General Secretary Barayos Sachana Kuyek Piduna Pisin Kibaserol Asigi Kopi Singh Deputy Chief Minister L. Dikho Home Minister Gobidas Konthaujam Chief Secretary Dr. P.K. Goel Amasung DGP Mukesh Singh Dasu P.K. Hade Lamayani Panba Charter of Demand Asina Fongdok Libadi Thasigi Mapan Ginung Tilda Naga Bilas Guard Singna Kuki Micham Taramari Thadok Labamatungda Naga Miyamna Mioibagi Minuksi Yengduna Kuki Singna Su Naga Tarupu Masigi Paukum Oina Tek Takaidana Thadorakani Haina Kalambane Adu Masigi Ona Taina Bada Thasigi Taraginung Tilda Mamang Thagi Tarang do the Fajin Kiba Naga Micham Taruki Haksang Pangle Habagi Pau Pangke Laylon by Fai Kunja Sing Amasung KNF na Fakiba Micham Sing Asigi Tawa Yaudraba Haksang Sing Pangbada Natana Haksang Sing Aduki Pibam Kairong Ke Taudosi the Lakedraba Singi Imungda Amasung Naga Miam da Kam Theng ba China Pire Haraduna Langak na Misam Singbu Ngak Sen Bigani Haina Tazarakibadu Manghale Hade Thong Asinagamiam Apun Bana Atamdana Singnarakpone Haina Lawe Maramas na Haksang Tarwasi UNC na ngase Pisiliba Charter of Demand Yauriba Sing Ase Government of India na Tabato on Toktriba Pauba Lauroi Hade UNC ki Charter of Demand Yauriba Sing de Kuki Militant Group Singi Shu Abrogation Togadabane Kodakta KNP Amasung Pastor and Yang Laylon by Fai Kuldagi Nagam Misam Taranipan Paba Amasung Tarupunam Tamtina Hat the Zenaba Sing Paduna Zena Pigadabane Mamang Thagi Tarang Doida Jogzang Tekta Wilson Tanga Chiru Hat the Zenaba KNP Gimio Sing Fagadabane Amasung Zerak Pigadabane Masiga Iroina Nupi Yauna Nagamisam Sing Paba Amasung Nupataru Hat the Zenaba Laylon by Fai Kulgi Lalboy Wi-Fi Amasung Kulasigi Kunjasang Supaduna Zenak Pigadabane Nagami Samsung Paraga Hat with the Zenaba Police Parsnen Tangilian Wi-Fi Apokpa Lalnai How Wi-Fi Busu Kodakta Paduna Zenak Pigadabane KNP Terrorist Organization Amani Haiduna Lauk Tokadabane Amasung Kodakta Naga Misham Sing Hat with the Zenariba KNP President Samtung Tang Alice Tang Boy Kibgen Giloina Bin Yamsa Kibgen Bu Deputy Chief Minister Gi Phamdagi Lok Tokadabane Mahana Phamase the Mokpar the Manipuram Sung Lebasagi internal security gi integrity the compromise Tobogum Tohalakani Haide Unelangak Tamyang with Hazaba Hanjilak Manabogidamak demanding a sea at home at the Tabakta on Tokadabane Hana Supondo Cray. Lambi Tingbagi Kongzang Sang Silagani Haide, Kaidem Lai Frakpam, Idam Sifai Amadi Song Tang Kona Hadabakul Sing Sibu Pauna Haliba, Maroba Lambiama Oiriba, IB Road, Sahisigi February Tadagi Semba Hauragani Haiduna, Wangway, Tambal Nodagi Lai Frakpam, Makalekai Pauba Sarakna kilometer 2.5 Taukairaga Tamlum Badagi, Tamari Fazilaklaba Pauba Makatana Lambi Shembagi Tabak by Kalak Dabana, Miamna Lambi Sida Satokosin Tauba, Kudong Sadabaki Amayo Nahale Haide. Miyamna Tengna Kudong Sadaba Sing Yanglaga Lambia Sitasaki Taramari Paubugi Manunda, Marilena Loshang Amadi Authority na Miyang Sangtuna Sem Drabadi, Club Amadi Merapai Bising Lambi Tingbagi Kongjang Sang Silagani Haina, Imphal West Ki Lefrapongi Self Help Club Secretary L. Ranjit Kiserol Amana Pongdora Clay. Lambi si Taukaiduna Tamlambana Maram Oiraga Lambi Sida Mahai Tambachaliba Mahiro Sing the So, Kudong Sadaba Kiamay Nahale, Miyamna Tengna Riba. Kudong Sadaba Sing Kok Naba Atu Matamda Madlenaba Singna Miyang Sangbi Haide. COVID Tagi Hena Satiba Nipa virus ki case Thengna Kre Haide.
COVID-19 dagi hena sathiba sibagi chang yamna wangba Nipah virus ki case ama Keralamda thengnarakpadagi section thorang kya lokhatpa haukhre state government ki report asigi matungina Nipah virus positive oiraba misa adu sahi nifum doirom suraba Keralam gi Kochukor haina khangnaba mafam amadagine mioy adugi phibam lusilakpa maramna ventilator da hojik thamduna laikanare hiram asigi matang da health minister ke Murlidharna phongdorapagi matungina Nipah virus positive oiraba misak aduga mioy kiyaga loinaram ki haiba khanglakpadagi mahaka loinaramba mioy sing khangdoknaba honari loinana mahaka laiminaramba mioy sing quarantine da lainaba su khanghankhre hojumaki oinadi thoina pakhaningai leite haire Panba yabadi Kerala da Nipah virus sandorakpa si 2018 dagi hauraga taruglak sure haukiba sahi 2024 da su mioy ani Nipah virus positive oike makhoi anigi manungda amadi siki Nipah hariba virus makhalasi uhai jaba sekpi singdagi sandoi India da hanboina Nipah virus ki case asi 2001 da oike Nipah virus asi COVID-19 dagi hena khongjen yangno sandokanba laina amane COVID-19 na mioibagi lungs ta attack tawi aduga Nipah virus na mioibagi brain da oina direct attack tawbana maram oiraga sibagi sang yamna wangi haide Chief Minister Women Economic Empowerment Scheme Wathop Oire Lupa crore sohum yankhagi scheme asi MLA singna vote khombagi pambai oina satharakliba election ge offense ni haina ojoina phongdokre Chief Minister Women Economic Empowerment Scheme gi lupa crore sohum yankhai earmark tawribasi vote khombagi pambai oina tongan ba MLA singna makhoi gi assembly constituency singda satharakliba thong ase election ge offense amani haibaga loinana handaki election ase MLA mayam gi lan thum lep na banate mai chakliba imaliba iramdam se kannabagi election ni haina veteran politician ojoina phongdokre scheme asigi matangda ngarang mahana governor da aiba serol ama pisinduna miyeng sangbi na bawakat khibaga mari lenana Kawa hudrom lekai da leiba mahaki yumda pangthokpa pawgi mifamda wafam singasi phongdokladuna mahana makhata na hai lamdamasda thokiba mihat mipun gi thodokse BJP gi luchingba sing tumina leisile BJP na luchingliba ngasigi center ki lenga asina Manipur gi miyambu thausa de habasi makoina chathariba thong asina mayek sengna takle Manipur da BJP ge lengak lakhibadagi khunai asigi section khodemak makoina laksinna honare lakhatorba mikhalsida Manipur gi miyam amade electors sing laksinna BJP na tharang sa tharaklabra habisi achobo wahang amane haike debate dialogue amade discussion habisi assembly amade panchayat khakta da chathaga banate citizen khudimaki punsi mahing da debate dialogue amade discussion mathau tai thabasi democracy gi machani haina phongdoke Chief Minister Women Economic Empowerment Scheme gi matang da paladuna mahana hai scheme asi apabe scheme amane haina lawi lupa crore sohum yankhai earmark tawduna status da lariba nupi lakh ahumga lising yankhai da khudong saba pi na ba pakhaliba scheme asi vote khombagi pambai oina tongan ba MLA singna makhoi gi AC singda satharakliba thong asi election ge offense amane hiramasi gi matangda ngarang mahama governor da aiwa zero pisinduna miyeng sangbi na ba wakat khre vote laiba amadi vote yon ba habsi lo khongdaw na bane lupa crore sohum yankhai asi miyam gi sel ne lengak paireba luchingba singi lanai sel nate miyam bu namthak tawduna vote phangna ba politician kharana phongna satharakliba thong ase yamna laibak thibani haike loinana handaki mikhalasida lanai gi lam khopsin naba amadi sel tana ba mikhalnate mikhalasida miyamna Manipur bo ahum thongna thugariba force asi maithiba piba ngamlabadi lamdamase mapum oina thamba ngamgane hairibasi thabakto onthokpa habasi miyamda leire hainasu mahana permission da phongdoke Manipur da Santi Purak naba state sinba thongna rally naba warep na khre haukiba jun mapandagi taranithoi phawbo Bihar gi Bodhgaya da leiba Sangapriya Guest House da pangthokiba All India Kisan Sabha AIKS ki National Council mifamda Manipur Lawmiluk ki Secretary Comrade S Ibobina Manipur da thokliba sahi ahum helaba iranga se athuba da waroshin ama purak naba state sinba thongbada rally naba su warep na khre haire National Council mifamadu da kum khudingi law panthada numit humni ni rom nong leptana chubaga khusem ge ising chauk toina thogaliba Lokta Hydroelectric Power Project ki damak sa kiba ithai beres athubada sidok naba amade Lokta Project ki mokhalak paising na sijanaba yadarba lopham pari lising niphuma henbagi lomi singda matangwa chanaba compensation pi naba akhanaba private member resolution ama pukhat khraba matung ngarang June 12 da losin kiba AIKS ki National Council mifamda Manipur Santi Purak naba misamyang ki punsi amade lanthong kannaba amade IDP sing masagi mayumda hanjin hananaba akhanaba warep ama mod amata oina pass tawkibani haide
ꯐꯥꯃꯤꯟꯅꯈꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯃꯉꯥ ꯀꯛꯂꯒ ꯄꯨꯔꯛꯄꯗ ꯀꯔꯝꯅ ꯈꯥꯡꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯈꯨꯔꯈꯨꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯒ ꯐꯥꯈꯤꯕꯅꯤ꯫ ꯑꯃꯠꯇ ꯑꯣꯏꯅ ꯐꯥꯃꯤꯟꯅꯈꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯃꯉꯥ ꯀꯛꯂꯒ ꯑꯁꯤꯕ ꯑꯣꯏꯅ ꯄꯨꯔꯛꯄꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯗꯤꯂꯤꯞ ꯊꯤꯌꯥꯎꯃꯥꯏꯒꯤ ꯂꯣꯏꯅꯕꯤ ꯋꯤꯟꯂꯤꯎ ꯊꯤꯌꯥꯎꯃꯥꯏ ꯆꯍꯤ 23ꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯂꯛꯂꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯂꯗꯨꯅ ꯋꯤꯟꯂꯤꯎ ꯊꯤꯌꯥꯎꯃꯥꯏꯅ ꯍꯥꯏ ꯃꯦ 19 ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯗꯥꯏꯁꯦꯟꯇ꯭ꯔꯤ ꯇꯧꯗꯨꯅ ꯅꯥꯕꯗꯒꯤ ꯈꯨꯔꯈꯨꯜ PHCꯗ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤ꯫ ꯂꯥꯌꯦꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯔꯣꯝ ꯇꯥꯕꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩꯒꯤ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯈꯤ꯫ ꯃꯈꯣꯏꯕꯨ ꯂꯩꯂꯣꯟ ꯕꯥꯏꯐꯩꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯥꯕ ꯃꯇꯝ ꯑꯗꯨꯗ CRPFꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯂꯗꯨꯅ ꯍꯥꯏ ꯃꯈꯣꯏꯕꯨ ꯐꯥꯔꯕ ꯃꯇꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯊꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯊꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯃꯤ ꯁꯤꯕꯒꯤ ꯐꯣꯇꯣ ꯃꯈꯣꯏꯗ ꯎꯠꯂꯒ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯐꯥꯕꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ KNFPꯒꯤ ꯐꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 3 ꯆꯪꯂꯛꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯆꯥ ꯂꯥꯌꯦꯡꯕ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯄ ꯃꯄꯨꯔꯣꯏꯕꯗꯨ ꯃꯐꯝꯗꯒꯤ ꯁꯦꯠꯇꯣꯛꯂꯒ ꯇꯣꯈꯥꯏꯅ ꯄꯨꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕꯤꯔꯝꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯨ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯁꯥꯡꯅ ꯆꯤꯡ ꯀꯥꯈꯠꯂꯒ ꯂꯣꯛ ꯑꯃꯗ ꯄꯨꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯄꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯤ ꯃꯦ 15ꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯣꯜꯅꯣꯏ ꯈꯨꯜꯗ ꯃꯈꯣꯏꯕꯨ ꯊꯝꯂꯒ ꯄꯨꯂꯤꯁꯁꯤꯡꯅ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯊꯥꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯤ ꯑꯃꯠꯇ ꯎꯈꯤꯗꯦ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯕ ꯍꯦꯜꯂꯛꯈꯤ꯫ ꯊꯥ ꯑꯃ ꯐꯥꯔꯛꯀꯗꯧꯔꯕ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯉꯥ ꯀꯛꯂꯒ ꯐꯪꯂꯦ ꯍꯥꯏꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯊꯃꯣꯏ ꯀꯥꯏꯔꯣꯏꯗꯒꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯂꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯪꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯇꯝ ꯆꯥꯅ ꯐꯥꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯨ ꯍꯣꯠꯅꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯤꯡꯂꯝꯕ ꯌꯥꯕꯅꯤ꯫ ꯁꯥ ꯍꯥꯠꯄꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯟꯕ ꯂꯩꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯂꯤꯞ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯔꯟꯅꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕ ꯁꯥꯍꯤꯡ ꯆꯥꯕꯁꯤꯡꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ 3 ꯑꯁꯤꯒ ꯀꯔꯤ ꯑꯥꯁꯥꯗ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯄꯦꯟꯗꯕꯅ ꯊꯨꯝꯍꯜꯂꯕ ꯋꯤꯟꯂꯤꯎ ꯊꯤꯌꯥꯎꯃꯥꯏ ꯂꯩꯍꯧꯔꯤ꯫ ꯂꯝ ꯈꯣꯞꯆꯤꯟꯕ ꯇꯛꯈꯥꯏꯕꯗ ꯄꯨꯂꯤꯁ 3 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯔꯠꯂꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯖꯣꯟ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯛꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁ ꯄꯥꯔꯁꯟ 3 ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯈꯨꯟꯖꯥ 90 ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯦ꯫